Kangpokpi district ki Vaiphei Khulda ZUF Amdi Kuki Khutlai Paibsinga Nongmei Kapnakhre Kuki Khutlai Paiba ohum soi haina panari chapchaba khangdre Kangpokpi district ki manung chanba kharam Vaiphei da Kuki Khutlai Paibsinga nagagi lalholu ZUF ka kan mamongda Nongmei Kapnakhre jingda popi yanba chatluba Jelangrong United Front ZUF ki lanmi singda Kuki Khutlai Paibsinga ngasi ayuk pung 3:45 rom taba matamda Nongmei kapsilakpadagi nakal anigi marakta akan mamawngda khut thoknaki hairi paugi likhun amagi matung ina thaudok asingasi ayuk Jelangrong United Front na jingda popi thaba athingba thamduna lakiba adugi saruk ama oina ngasi ayuk Kangpokpi district ke manung chanba kharam Vaiphei da Kuki singna tharamba popi yanthatnaba chatluba matamda mafam aduda khulai matik chana paiduna leiramba Kuki militant singna Nongmei kapsilakpada nakal anigi marakta Nongmei kapnakhi Thaudok aduda misimina aso apan yaukibra haibadudi chapchana khangba ngamdre amaromda ngasi Nongmei kapnakhiba thaudok aduga mari lainana ZUF ke Ministry of Information and Publicity na thadorokpa cherol amagi matung ina ngasi thokiba thaudok adu S Kamson na luchingba ZUF ke Jelangrong Tiger Force na Jelangrong Inpui gi territorial oiriba Kangpokpi district ke Sadar Hills ke Kharam Vaiphei Jelangrong gi territory lansin laktuna poppi amadi su camp sing sajilapagi thabak chatharakpa asi thingnabagi damak ngasi ayuk Jelangrong Tiger Force na Kuki militant singi mathakta chathakiba operation aduda Kuki militant ahum rom tamthina aso apan nangan ki hairi zerol asina makha taraduna Jelangrong United Front na makhoigi lam lansilaktuna Kuki singna makhal amatagi thabak thorom sing chathaba yaroi karigumba makha tana chatharaklabadi ZUF na chapchana thengnagani hairi Athingba kaya Leirabasu Chahi sigi April amadagi September 13 FAOBA AHANBA phase gi census paikhatlagani hairi tongan ba demand singa loinana Manipur gi civil society organization amasung political party singna Manipur gi oina census lising ani kungatare tawbiganu haina lauduna laklabasu Ministry of Home Affairs na ngarang census lising ani kungatare ahanba phase gi amasung house listing operation sing chahi asigi April amadagi September 13 FAOBA state amasung union territory khudimakta pangthokpa horagani haina official notification thokre ASIGI notification adugi matung ina ahanba phase gi census asida numit 15 gi manungda self enumeration tobogi option sing laigani Hairiba enumeration asi numit 30 chopna chathagadaba house listing operation hodringai mangjawnana pangthokadabani hairi lising ani kunga mathoida India pumbagi oina census tobogi exercise asi COVID-19 pandemic na maram oiduna yaithuktuna lakhibani maram asina central government na census of India lising ani kunga taret ki house listing operation asi chahi asigi April amadagi September 13 fawgi manungda state sing amadi union territory singda pangthokadabani hairi Union territory gi oina yamna akaknaba matamda mit 13 manungda pangthoknaba su khangali Register General of India amasung Census Commissioner Mirtinjai Umanarayan na thokpa official notification aduda paktak nana census exercise tawgadoriba asida laibak asigi mikok thibagi thabak asi phase ani thokna pangthokani house listing amasung house census na April dagi September phawba aduga population enumeration na chahi asigi February thada pangthokani hairi House listing amasung house census operation sing asi yamna systematic oina pangthokba yanabagi damak sem saba loire aduga pangthokadoriba census operation asida caste data sing electronic and record tawgani handak pangthokadoriba caste based count asi lising amaga chanipan marifumathoi amasung lising amaga chamapan kuthra mathoi gi marakta India pumbagi oina British singna pangthoklambani hairi Popular government sembaga mari lainana January 13 da BJP ki MLA sing Guwahati da BL Santos ka unaraba yai February 13 da loigadoriba suspended animation gi maoinana state asida popular government ama lingbaga mari lainana tha asigi taramari da BJP ki MLA sing Guwahati da BJP ki National General Secretary Organization BL Santos ka unaraba yai haina pauge source amana hairi Pau asina makhatana hairibana state asida popular government ama sembaga mari lainana haukiba chayol ama romgi matam asida Union Home Minister Amit Shah amasung Union Home Secretary Govind Mohan gi thakta tongan ba security review meeting sing pangthokpa laikhre January anida New Delhi da Union Home Minister Amit Shah na chair lauduna pangthokhiba review meeting aduda state asida tangkak ani thokna PR extend torkhiba asigi manungda security development singi matang da kupna khana nainakhi Mifam aduda Manipur ki Governor Arjay Kumar Bhala, Chief Secretary PK Goyal, Security Advisor Kuldip Singh, amasung Manipur Police ki DGP Rajiv Singh yauna makok thongba official kya su saruk yakhi
adubu hairiba mifam aduda PR sangdokpa natraga sangdoktabagi matangda karigumba warep amata lawkhide haina senior government official amana phongdorakli official asina makhatana national media amada phongdokhibada mifam aduda kanglukpi irangna chaitheng phangliba kukijo community amasung maitai community ki oina leiriba IDP sing makhoi gi hanagi leiriba yum singda athubada hanjinnaba amadi national highway hangdoknabagi matangda khanaki irangna maram oiraga lanjilaktuna tongan ba relief camp ta IDP oina leiriba mioi lising humfurom asigi manungda hojik phawba mioi lising mapan rom tamak makhoi gi mayumda hanjin bata ngairi walauriba IDP sing adusu athubada karamna mayumda hanjinba yagadage haibagi matangda mifamduda kupna khanaki hairi Anisuba oina January mangada Union Home Secretary Govind Mohan ki thakta security review meeting ama pangthokhi hairiba mifam aduda Director General of Military Operation Manipur ki DGP Chief Secretary amasung Security Advisor susaruk yakhi mifam aduda mapung oina state asida security forcing deploy tawbagi matangda kupna khanaki mifam sing adugi makha chatharakpa oina tha asigi taramarida Manipurda athubada popular government ama lingbaga mari lainana BJP के MLA सिंह गुवाहाटी दा BJP के नेशनल जनरल सेक्रेटरी BL संतोष का पुन्ना मिफम असि पांगथोकनबा थोरांग तौबो ओइगनी अदुमकु प्रेसना BJP की MLA खरगा वारी सानबददी हौजिक फावबगी ओइना मखोइदा मिफम असिगा मरी लैनना ऑफिशियल ओइना खंगलकपा लैत्रि हाइरि अदुबु चटलिबा जनवरी था असिगी मनुंगदा पॉपुलर गवर्नमेंट अमा सेमनबगी सेंटरना मथौ ताबा थोरांग सिंह पाइखलकनी हाइबगी थाजबा लै हाइरि पार्लियामेंट कॉन्स्टिट्यूशनल अमेंडमेंट बिल अमा मुप तौदना Sahi amadagi hena president run extend tawbagi provision amata laite maram aduna central government ki maikaidagi maitai amasung kuki joge MLA sing table amatada punna famin aduna popular government ama lingnaba yamna kanna honari mamang sahi ki August mangada parliament na Manipurda sahi asigi February 13 fawba tha taruk PR sangdoknaba yaba pikhibani karigumba Manipurda hojik lairiba president run asi extend tawge haiba tarbadi Parliament bin ama introduce tawba mathau tai adubu central government ki maikaidagi kari karamba khongthang sing lakholakadagi haibadi hojik tongan mamifam kya pangthok libanina numit kharani gi matungda khanglagani hojik phawbagi oiriba phibam asidadi central government ki maikaidagi February 13 gi mamangda Manipurda popular government ama lingna bahona bahaibasini haina official asina makhatana phongdorakli Panba yabadi January taragamari Manipur ki BJP MLA Singh BJP ki National General Secretary Organization BN Santos ka unagadoriba asigi mauinana Kuki Su Group Singi umbrella body ama oiriba UPF amasung KNO gi maikaidagi ha asigi tara humdoida Kuki jogi MLA Singh yauna akhanaba mifam ama kaukhiba leirabani Masigi mamangda December taragamari Manipur da kanglukpi irang thokraba matung ihan hana New Delhi da Kuki jogi MLA Singh loinana BJP की MLA सिंह पुन्ना कुंट्रागा सेंट्रल लीडर सिंह याउना मणिपुर शांति थमनबगी मतंगदा मिफम पांगथोक मिनबा लैख्रे कुकी जो सिंह लैरिबा तोंगान CSO सिंह अमसोंग मियामगी माइकैदगी नौना गवर्नमेंट सेमलकपा मतमदा कुकी जो की MLA सिंह सरुक याबा यारोय हाइना अकनबा प्रेशर तौरबसु BJP की लैरिबा कुकी जो की MLA तरेट असिगी मनुंगदा मरीदी पॉपुलर गवर्नमेंट सेमबा असिदा याउनिंगली ओइरकलिबा डेवलपमेंट असिगा मरी लैनना Kuki Jo Council ki chairman Heliang Thanglet ki maikaidagi Kuki Jo ki MLA khardi popular government semba asida saruk yaba pami adubu makhoi gi pherep asi Kuki Jo miyam gi apambagi mayokta ni haina phongdokpa laikhrabani narco terrorist saibasi tasengna kanano hairabadi India na chakthak hullaga miyam da onsindana Nongmei Kapnakhre Khulai Paiba terrorist sing adubuni haina YK dhire na phongdokre Masagi majati miyam da proxy army sinaduna miyam bu namsin na bahon aba leng ot pangamandaba amadi ot naibagi thong chathaba haibasi malemda India khakta oiramgani narco terrorist haibasi tasengna kanano hairabadi India na chakthak ullaga thamliba Khulai Paiba terrorist sing adubuni makoina miyam da onsindona Nongmei Kapnakhre amadi miot minai chathari haina United Committee Manipur UCM gi president YK dhire na phongdokre Wapam asi United People's Front UPF na sinduna aikhoi amuk ana khuntak halaroi se haiba padam da chatharakliba sahi taret khuntak pa ningsing thoromgi manung channa motorcycle rally paujen puduna mafam kaya da chatpagi manung channa wabagai lamkhai da pangthokpa miyamgi mifam da phongdokhibani ngasi moirang college dagi lamthakhiba paujel puba motorcycle rally adu kumbi kaithel wangu lamkhai wabagai kaithel kakjik kaithel wangjing kaithel thobal kaithel jaripo kaithel kongba kaithel fauduna lakpaga loinana Miyamgi mifam amadi street corner meeting na chingba pangthoklaba matung Manipur College singjamai da lamtung pham oikhi
khongchat adubu hianglam wagai mera paibisingna wagai lamkhai do oktuna pungning thogat paga loinana miyam gi mifam pangthokhi maduda UCM gi president YK Dhiran na phongdokhibada Manipur na India gi saruk ama oirba matung kari phibam da leiriba gi haiba sinaina minasi thorliba irang asida oirba phibam sing asi aikhoi punna khangminaba changi India gi citizen oiriba aikhoi da lenga thadokpa proxy army singna onnaiba masagi lenga ki makhada leiriba miyamda mafam amadagi handok handan thamba yaknabagum khanba asi malemgi manungda India lenga asi khaktani narco terrorist saibasi tasengne kanano hairabadi India na chakthak hulaga thamba khulai paiba terrorist adubani makhoina miyamda onsindana nongmei kafali amadi miyot minai chathari asigumba kaya asi aikhoina khangminaraga thengnaminaba changi haiki Venezuela dagi thau puthorkpar asiagi jahaz US na fakhre Venezuela dagi thau puthorkpar asiagi jahaz ama Atlantic Ocean da United States na fakhre US na Venezuela gi mathakta thamba athing bagi saruk ama oina Russia gi jahaz adu fakhibani haina official amana agency da phongdokhi Russia gi firal thetpa jahaz ama United States na phaba handak na AHANBA social media platform X ta thagalak pawaron amada US military gi European command na haiki US ki Athingba thugai bagi damak Trump administration na Russia gi jahaz adu fajan kibani Venezuela dagi thau puthorok pa yaroi haina thamkiba Athingba du malem gi mafam punamakta chatna ba haure haina US ki defense secretary Pete Hegseth na phongdokhi